Kuki jo sengi total shutdown makha sathar po oina hauze Scotland da Kuki nupi mayam thorak tuna lambi thingbugi thabak sathare Kuki gi total shutdown senapati da Gari chahum yangkhai rom panduna leire Kuki jo council na Kuki na namna taba mafam singda tha sigi nipan dagi matam kaktana kaukiba total shutdown maram moiduna National Highway 2 da kangpokpi landuna lakpa yadabadagi pochai puba Gari amade passenger puba Gari kya senapati district ta panduna leikre press na phangba paw da senapati district truck owner association Senapati District Truck Driver Union Manipur Driver Association na Senapati Police Station ga khusam naduna numit humni rom panduna lairiba pochai puba Gari singi driver amade handyman singda thaknaba ising yanthokhe Kuki Students Organization yauna Kuki luk kya na saugatuna chathariba shutdown manungda National Highway animakta makhal amatagi Gari sing satpa yadana leire asimakna lambi da panduna lairiba truck singi driver amade handyman sing kham thengna awaba mayoknare hojik phawda hangbong police post tagi ti khulen post phawda pochai puba Gari chahum gasum namari thau puba Gari traumdoi passenger service tawba bus amade winger yauna Gari chahum yangkhai panduna leiri police post ani achigi marakta panduna leiriba Gari singda Senapati District Truck Owner Association Senapati District Truck Driver Union Manipur Driver Association na Senapati District Police ki kangbuna khusamnaduna thaknaba ising mateng pangkhe amaromda panduna leiriba Gari gi driver singna chana thaknaba gi polam singa si pusinba yanaba lengak na sinbiu haina taksilakle demand phangdre phawba khulai thadok loi haina Kuki jo village volunteer eastern zone ge maikai dagi phongdorokle Kuki jo singi village volunteer eastern zone ge information and publicity na thadrok cherol mana hairibade majority maitai ga haktengna na punba yadabagi wakhalda churaga leibana central lengak na Kuki jo singda separate administration piu political gi separation na makhoi ga apamba phangdriba phawba village volunteer singna khulai thadok loi haibaga loinana Arambai Tengol na Imphal Valley gi State Army dagi laukiba sophisticated oiba khusukulai sing makoi seng na surrender tawrabadi ing taporomda khanaba yai haide Serol sina makha tana hairibadi Arambai Tengol na Kuki jo singda narco terrorist ne haina maral sirak liba amade Imphal Valley da maitai gi lal hoba group singbo Myanmar amasung Imphal Valley da operate tawri makoina Golden Triangle gi drug trade ta state asigi minister MLA phawba collaboration tawba yauri haiba wafam kaya Serol aduda yauri May 3 gi irang da maitai gi Arambai Tengol na lusingba singna mob sagatuna church yum kaya mai thaki mioi kaya misimina nanghanba laikibana makoi gi wakal da suduna laikiba mayam asina tokhaiba lengak tanbani haide AT unit 46 na sinduna puya gi liklam wari leiba gi thoram pangthoklagani haide Arambai Tengol gi lusing purel korong ngan bu khuman gi miyeng makhada Arambai Tengol unit 46 hairangoi thong makha maibam lekai na sinduna lakliba tha sigi taramari dagi taranipan fawba numit mangani supna puya gi liklam wari libagi thoram pangthoklagani haide hiramasigi matangda hairangoi thong makha maibam lekai da leiba 80 unit 46 ki sanglenda pangthokpa pawgi mifam amada 80 unit 46 ki commander Rocky Moirang chana hai hauju iramdam kanglai pa asigi luraba phibam masida tungda horakliba kanglai sa singda lan ngakwa amadi lusingba ama oibada aikhogi paipu singna chalamba liklam amadi param singa du khanghanba matau tarakle maramaduna asigumba puyagi liklam wari libagi thoram ase pangthoknaba thorang tawbani hairangoi thong makha maibam lekai da leiba 80 unit 46 ki sanglenda pangtokadoriba thoram asida masak nairaba miyoi kayana puyagi liklam wari ligani masida lamda masigi ahal laman ima ibel isilna amadi isi isal khodimakna sarug yabiduna mapung phahanbiyo haide MP Laisenbagi wafam asumbabu kupsilaga lana lamjingnabu honabani haina phongdorakre Parliament gi mifamda MP Laisenba sana jawbana Cabo Valley asi Jawaharlal Nehru na 1953 gi March 3 da Burma da pithoki masigi tekcha Congress na pugadabani haina phongdokiba wafam adu wari gi asumba thodok singbu kupsinduna thamlaga orakliba naharon singbu lana lamjingbani haina MPCC gi BP Hariswar Goswami na phongdokhe ngarang BT Road leba Congress baban da pangthokiba pawgi mifam amada wafam asimaha na phongdokladuna hai 1813 dagi 1819 phawa Manipur gi ningthau oiramba margin na Cabo Valley asi Burma da yonthokibani Jawaharlal Nehru na pithokiba nate Cabo Valley gi wafam asi Laisenba sana jawbagi mapa mapu singna lana toramba singa du kupsilaga Congress ta taisena bahonabani Cabo Valley ga mari leinana phangba che chang singi matungina Maharashtra Orjit amadi Gambir singna Burma gi makhutta maithibadagi kasada sen kharba matung margin ningthauna Cabo Valley asi piraga mahakpu Manipur gi ningthau oina sakhangbiyo haina Burma gi ningthau da changjaraga Cabo Valley asi pithoklambane margin ningthawna laikhidraba matung East India Company ge officer major Gran yauna ningthau Gambir singa 1834 gi January 9 da ningthi turel mapan da Cabo Valley gi khuyek pinakibani hairi
mau ama thauri yanduna siramle miyai chalabi mau ama masamaki kada thauri yalaga siramle mapamge imung manungnadi loktunaraga hatpani haina singnade hailiba thodokse ngara ayok pung 6 rom tabada Kaksing district gi manungsanna leba Wakhong police station gi thongjau awang laikai da thokibani thauri yanduna siramleba mau adugi mameng samje sabam ongbi lata sahi nifu mapuroba laikidraba Joy Kumar kawi thodok asigi matangda press na phangba pawgi matungina ngara ayok pung 6 rom tarakpada lata hajiba nupi asi masagi kada thauri yalaga siduna leramba thengnarakhibani mahak yum panba sahi kunlom sure mahak mapurobisu sahi ahumlomgi mamangda laikidabani haidi laikidrabi latagi mapam Kaksing district ki umathel gi miyoi singnadi misi asi lautunaraga hatpo oirangani haibagi singnaba lai haina phongdoraglei laikidrabi latagi mabung posa kawwa amana phongdorakpagi matunginadi lata mayum panba sahi kunlom surabusu macha pokte mahaki nupa laikidraba matung latagi manembukna mayumda laktuna machan nupi latabu mayum panduna macha lairaba manaw nupa thokpa amaga singnaningai oiba mawngda lairami haibagi matang pendaba phongdoklamba laiki mahaki machan nupida siragliba maral asigi matangda achumarang khangdoknaba manaw nupa thokpa adu unanaba honabada lotkribadagi unaba phangkide arang numidang nupa adu leire leikaigi mi yauna wari sanasi law harakhe adubu imung manunggi thabak sinbana maram oiraga chatpa ngamkhide adubu ayuk salasi hainaraga leiringai lata thauri yalaga siduna leramle haina paw lakhibani misi silautuna pamandamo ong ama yauri aduna thodok adugi chapchaba sumba langla langjin puthoktriba phawba asiba haksang laukiroi haina su posana makhata na phongdoraglei Police की गाड़ी थुकाइबदा नतना एम्बुलेंस फावबा मनिंग हलनख्रे सेपरेट एडमिनिस्ट्रेशन फंगद्रे फावबा खोंजंग हनखिरोय हाइदना लमहेनबा कुकी जो वॉलंटियर सिंगना नेशनल हाईवे ओइरिबा कांगपोपी बाजार मथौ ससबा पुलिस की गाड़ी थुकाइबदा नतना आर्मी की असोप थिलबा एम्बुलेंस फावबा मनिंग हलनबगी थौं चथख्रे कुकी जो सिंगना सेपरेट एडमिनिस्ट्रेशन डिमांड तालादुना नेशनल हाईवे दा इंडिफिनिट शटडाउन यु खोंजंग संगसिलकपगी सरुक अमोइना ngarang numitang pung 8 rom taba doida कांगपोपी बाजार दा लमहेन तुहेनबा कुकी जो वॉलंटियर सिंगना लंबीदा लाकपा पुलिस की DI गाड़ी अमा थुगाइदुना चलन खिद्रे हारिबा DI अदुबु थौरिबा ड्राइवर अमदी ममांगदा पार्सन अमा यावना लमहेन तुहेनबा कुकी वॉलंटियर सिंग अदुना गाड़ी अदुबु मफम अदुदगी चटपा यारोय मनिंग हल्लो हाइदुना मकोय तरारोम चंगदुना गाड़ी की मिंगसेल फावबा थुगाइकी पुलिस पार्सन सिंगनासु चटकदबा लंबी चटना थवाइ हिंगना हाइदुना हाना लाकपा लंबीदा अमुक ममाइ लेदुना हनखि हाइरे ngarang nutil pung 3 rom tabada national highway number 2 Imphal Dimapur lambi gi kangpopi police ki manungsanba tumuyon khulen amasung changaubung village ani gi marakta BSF person sing tongduna lakpa tata yoda ama urung chatuna angamba lokhada tasanbadagi gari adu da tonglokpa BSF person ahum laikanaba ngamdana sire tarawam doina sokle asopa sing adu gi manungda taruk ki phibam luri hairi Bharat lengak na masagi lambi phawba ngak senba ngamdaba haibasi karigino haina kanglaipak ki maira editorial da thamlakle malem gi lebak sing manungda Bharat asi lanmi gi mapangal kanbada mari suba thakta lai haina singthanari bani adubu lanmi gi mapangal kallaba Bharat lengak na Bharat manung phawduna seleba national highway phawwa ngak senba ngamdaba haibase yamna ikainingai ne masigi mayek senglaba khudam haibabu Manipur asi Bharat ki mapung phaba state amani haiduna leiribani adubu Bharat ka Manipur ga samnariba national highway 37 Imphal jiribam lambi amade national highway 2 Imphal Dimapur lambi asida kokijo singna matam kaktana thingjinduna thambada ngasi phawba Bharat lengak na lambi thingliba singi mathakta ain gi oiba thabak sapchana lokhatuna jairak piduna lambi hangdok hanba ngamdaba haiba sikarigino haiba wahang ama lakle wahang asagi paukhum Bharat lengak na pifam thokpani adubu ngasi phawba pidana national highway ani asida apunba piduna leibadagi Manipur miyam asi chathok chasin gi lamda yamna awaba mayokna duna leire lambi thingjinduna thamliba kuki jo sing asi Bharat lengak na laksinba haibasi karisu leiba nate adubu miyamna chathok chasin tawriba national highway phawba thingduna thambada Bharat lengak na lokhatpham thokpa thabak lokhatana leiba haibasi Manipur miyam waninglaga wajau sininglaga sijau haiduna kumhai yengduna leibaga sambanai haibada laloidra haina khale Manipur ga Bharat ka samnariba national highway 2 da ngahak laitana apanba piriba se Bharat ki konung Delhi ga samnariba national highway singda thokpa oiram labade Bharat lengak na kaitawinda sutumina leithoklam loi lokhatpam thokpa ain goiba thabak adu sapchana lokhatuna leibak ase rule of law satpa leibak ni haibatu thabak na soiduna utkani haina khale adubu Manipur da kuki singna kuki taba mafam singda buffer zone amadi red zone haina laukthokuna Manipur miyam maning makhatam na satpa yahandana leiba matamda Bharat lengak na sutumina dumak leithokliba
asina takpadi Manipur miyam asi karisu leitana khalli haina takpani haujiksu kuki singna national highway animakta matam kaktana total shutdown yu khongjang sangsili masina maram oiduna Manipur miyam na Bharat ki state singa chatok chasin tawba haibadu apanba oide maram aduna Bharat lengak na Manipur bu Bharat ki mapung phaba state amani haina khanba taragadi national highway singda apanba piriba Bharat miyam ge aphongba yekna bani haina lawba yarba miyoising asigi mathakta sapsaba ain ge oiba lokhotpam thoe maduna athoba matamda national highway singda apanba piriba singase Bharat lengak na lokhotpam thokpa thabak lokhotuna miyam bu apanba leitana chatok chasin tawba yahalo haina kanglei pak ki maira editor da thamlaklei